पाउजे युम्फुप ओइबा मरोइबा पाउ खरा अपडेट तौजरे फ्रेमवर्क एग्रीमेंट की वाफम ngaknaba सेंटर दा जेट यूना ताक्सिनख्रे जेलियांग रोंग यूनियन आसाम मणिपुर एंड नागालैंड ना इंडिया गवर्नमेंट दा कुमजा सो लिसिंग अनि तारा मंगा की अगस्त अहुम दा साइन तौनकी बा फ्रेमवर्क एग्रीमेंट अदु इकाई खुमनागदबने एग्रीमेंट अदु की मतुंग इना थबक पाइखत पियु आइना अकनबा वाफम ताक्सिनख्रे Political will amaki makada center thabak paikhat piu aina union asina takshin khibaga loinana hojik India government amadi nation IM ani na matam khara panthurura ba matungda handak naga waroisin gidamak mifam pangthoktuna khanaragani airiba asibusu thagatba pangtokhe Naga Civil Society Organization kharana Naga Shanti ki waroisin Purklamdaida matam asida press media singda Naga Shanti ki wari asibu nagal abaramda han khiba yaba wanga wata sinaduna fongdorkliba kya asida union asina penda ba fongdorkle Asigumba sayat naba yaba statement sing makata na pongdorak tanaba abadi Naga Miyamgi unity amasung peace process asida akai bepirak tanaba akan bo warning taurakli Waroisin Purklamdaida Miyamgi wakal Charangnahanba Yaoba Wafm sing thadorak lipam yo sing taki Naga singda Cheksingadabani airakli Naga Miyamna matam kaya ki mamang taki yamna wan hona jarakpagi mahida asing papandam Purklamdaida yakai tingaiba yaba Wafm sing pongdorak libasi khwaidagi hakshin lopam thogi airakli Naga Peace Talk asida saruk yariba political group sing amadi stakeholders sing nasu Naga issue asigi maru oiba saruk adutam yang thamgadabane atai da haido kashin tawduna kana dabada wangang loidabane issue asi khwaidagi athoba matamda waroisin ama purak laga purakna da Naga political group amadi stakeholder khudimagna khuchamna duna mateng pangsin gadabani aiba Wafm union asina phangdokhe atopa baw amadana farm bill da lawmi sing nungai henkani airaga kari gidamak bakhoina protest tawribano Rahul Gandhi NDA government handak ta pass toki ba farm bill ahum president ayaba piraba matong yek on ki bedu lawmi sing interest tani makhoibo noai han geduri bani airaga kari gidam laibak asigi lawmi sin hawjik yek on laba bill sing adu ke bayukta protest ta taribano aina congress leader Rahul Gandhi da government ke pongning sing chinduna karyam nakre Congress nang asida ki numit homni chupna chatakada ba kheti bachao jatra auto ki ba thoramda Rahul Gandhi da wafam basi phongtok ki bane Government ek olhan khraba farm bill ahum atuki mayukta pakshana protest tawnana bage mayukta Congress na kheti bachao jatra asi hautokli bane lawmi sing nongai hana dabani airiba ain sing asi pass tawraga lebaksin bathung badat lairiba lawmi sing na protest tawriba karigino Punjab ta lairiba lawmi khudimana haujik akan ba protest sathriba ji karigino aina mahak na mara angke COVID-19 pandemic na lebak asi ke miyam da khwaidigi sathi na saipu pirngai jarak asi da farm gi law ahum asi thabakoi na paikat na ba khonda bagi mathau laibage kari mathok laibage angladuna hatu na India government na thabak paket laibage maram miyam da khangan kadabani ainasu Gandhi na akan ba dabi tawkhe farm bill ahum adu parliament da puthok pamlabasu lok sabha amadi rajya sabha da yamna kupna khanaram gadaba amane aihe prime minister na jilomi singena makta jai fana pathawak thorang paikatuna bill ahum asi pass tawduna ain olan bani aiduna makhau pong na laure Maduna asumbu oiraga di parliament house ani makta often oina khana nai nabagi matam amata pikhrebagi maram kari gino ainasu Rahul Gandhi na takatke farm law ahum haibadi Farmers Produce Trade and Commerce Promotion and Facilitation Act 2020 Farmers Empowerment and Protection Agreement on Price on Assurance and Farm Service Act 2020 amasung Essential Commodities Amendment Act 2020 Haribe ahum asi andakta loisin ki parliament ki bifamda opposition party sing da yamna kan ayet pa pikhrabasu ruling party na upai ama tawduna pass tawraba matungda president ayaba piduna ek on khibane ek sing asi bujaning da phongtok tuna India ki lawmi kya na lambi lamchok da thorak tuna pakchanna protest tawnari bane farm law sing asi parliament da khanna khiba matamda Rahul Gandhi masamakti saruk yakhide Sarkasida Congress President Sonia Gandhi na lawmi sing mayokta lairiba law sing asigi mayokta legislation sing pass tawgadabani haina Congress na lengak pa state sing da taksinkhre COVID-19 ga mari leinaba SOP ngak na umra bakthok anana pa makana ayaba pikre Matam khara COVID-19 pandemic na baram oidona athingba thamluraba matungda Saudi government na chahi gi oiba umra gi thoram pangthokpa yana na ba athingba khara komthokki badagi marks upa muslim kyana islam gi khwaidigi senglaba mafam ama oiriba makka gi grand mosque lai khurumba haukhre senglaba makka da lairiba khwaidigi chawraba masjid asida islam laining chatpa jati lising kayana marol naina senglaba kaba gi akoibada umra gi thoram pangthokpa ukhi Sahi amada kanagumba musalman amana mahaki khudong sabay yengla kamatam amada hekta pangthok payariba umra gi thorum asida sahi khudingi balem gi mafam kya dagi muslim elin kya laktuna umra gi thorum pangthok naribane
हंदक चाही की ओइनदी कोरोना वायरस की लाइचत मालेम सिन बथोंना चांदोरकबदगी हौकिबा मार्च थादगी थौरम असी अथिंग बथमदुना लाखिबने कोविड की लाइचत मरु फंगना मांगन बंगमद्रिबो ओइबना उम्रागी थौरम असिसु mahusagum mi ka hena chilanbadi tawdri adubo thorum asi tangkak naina pangthokanduna tangkak amada pilgrim lising taruk tagi hena changhanbagi ayaba pide aina Saudi Arabia gi judge minister Mohammed Kentari na phongdokhi central government the government gi forcing ka kapnabada yamrabada hudi lalhouba kuntra Sikhre Yemen gi mai thangba charuk tat leiba Marif province ta Nongmei Kapnabada yamrabada hudi lalhouba kuntra Sikhre haina government military officer amana phongdokre Marab ki awang nong chupta leiba Sirwa district ta thang kilometer kapna kibat aduda nakal animak tagi miyoi mayam ama choki aina masak tak thoktaba officer aduna makhatana phongdokhe marakasida information minister Muhammad Al Riyani na government forcing na hotel alobu sing mai thiba biduna Sirwa gi maru eba mafam mayam ama abukhana khutum challe aina Twitter da ikhe Houthi group na hojik phawbadi Wafm amata phongdoktre lalhouba kangbu asina government ki control room makha da leiba thau marang kaina phangba marifta landana bahon aduna lakle sok lesing ani tara mari gi atheng basaruk ta Iran na sokotpa Houthi aloba singna Yemen gi awang thang basaruk ta leiba tongan ba province mayam ama khutum chanki ba amsung malemna masak khangba president Abad Rabbo Mansur Adi gi government bo lepa kasi konung sanadagi tankibadagi civil war thoktuna lakle glider kaibada navy personnel ani Sire Kerala gi kosi da mahusa gomrotin oina paiba glider amangasi ayu angan bada kai ki balai bakti ba thaudok amada navy personnel ani ki punchi mangre aina defense ki wangangloi amana phongdokre mahusa gomrotin training short oina pai ki ba naval power glider adu ngasi angan ba ayukta INS Garuda dagi paihet ki bani aire madugi tungda ayuk pung taret from tarak pada naval base adu ki manakta leiba thopop mapeti thongjong manakta glider adu kaiduna tasin ki bani Glider adu the tongkiba Lieutenant Rajiv Jha amasong petty officer Sunil Kumar ani asi chati na chokpadage mafam adu dagi puraktuna INS Sanjiba si hospital da pugatuna laikanaki adubo hospital gi doctor singnadi officer ani adu lambida laikidraba matung da hospital jarokpani aina phongdoke aire ngasi gi thawtok adu kamari leina na kai khraba glider adu yangsin ki bakaloina na board of inquiry ama semna na ba Southern Naval Command na jathang pikre haire Margasida Nupimacha ama Eraknaduna Sire IT road manakta leiba Irang Turelda ngasi nongthin pung amaga makhairom tarakpada irujabada chahi nauri Nupimacha ama Eraknaduna leikidre ising dagi phawalakidraba angang adu khunja chingna thinaki numidang wairam pung ohum lom tarakpada miyamna maki thawai yaugdraba aksang adu phangba ngamkhibane Nupimacha ase Scotland village da leiba Saikokin boite amadi Sinchingnu boite anigi chahi ohum da ngariba machanupini aire Nakalamoromda online class Yaoba chatpada LEOPARD na attack tawrakre South Gujarat leiba Tapi district ki Khapatia village da chahi taraga mapandang ngairiba mairoi amana mahaki classmate amaga loina internet connection tobo online class Yaoba chatpada LEOPARD amana makhoi ani da attack tawrakre aire LEOPARD atun attack tawrakhi panupamacha adugi maming Goverment kawe mag Songkat taluka da leiba Government Art and Commerce College da first year tamliba mairoi ne Maki Kungangi College adu yauna banamit kuding kipinet mangarom changna chatpa maphamni aire hoki bajim chagai da Government amasum hake marub babin kamit ka loina na online gi lecture ta pachatpada LEOPARD aduna makhoi ani da attack tawrakhi bani aire LEOPARD aduna Government gi oithang mapampom da chikwaga loina na makhong da su khujina sathina khotatki aire matam adu da mahaki marub babin gamit na mahaki khongkhang da chenduna mateng pangna ba laukhe matam adu da kunja mayam ama thorakduna makhoi anibo kanke Matam adu da LEOPARD adu narak mongsong marakta chongchinduna nanthoki aire Aikhoina ahanba ubada LEOPARD adu sathina agiba pokhe bamen ibani chatlingai da LEOPARD adu na chongchinduna aigi khutta chiklakhe mafam adu da hojik mafam tare thoktuna phochile aina Government na phongdorakhe Aingon da LEOPARD adu attack tawringai matam adu da bamin na khonggang tana chenduna aikhoi gi mateng pangnaba aina aike bamin na chatlingai matam da aiga LEOPARD adu ga mayuk na leptona yengna duna laike Matam adu da khangawdana aibo halage aibagi matagum aitamna chongthilakibane aduga aigi oithangba khutta mahakna chikhaikibane aiga LEOPARD aduga akanba mongda muknake namnaki aisu aigi thawai hingnanana aigi laijabi thaduna mahakal lanthengnake aigi khut adu sathina chokpadagi I leptana tarake matam chana khunja singna lakbibadagi aigi thawai hingawbade aina Government na pautamdake Haukiba irai nomita Government hospital dagi discharge tawkhre ma khudong thibaki wangmada leire masigi matung tarakpada college ki authority singna haijakiba leikre madudi
ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯑꯁꯤ ꯇꯥꯟꯅ ꯂꯥꯛꯇꯨꯅ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯏꯇꯣꯝꯇ ꯆꯠꯇꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯤ 10ꯔꯣꯝꯗ ꯁꯥꯕ ꯃꯍꯩꯔꯣꯏꯁꯤꯡ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯠꯄ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯣꯔꯦꯁꯠ ꯔꯦꯟꯖ ꯑꯣꯐꯤꯁꯔꯅ ꯃꯥꯔꯇꯤꯅꯥ ꯒꯚꯤꯠꯅ ꯍꯥꯏ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯂꯤꯑꯣꯄꯥꯔꯗ ꯑꯗꯨ ꯐꯥꯅꯅꯕ ꯍꯤꯟꯂꯣꯛ ꯑꯗꯨꯗ ꯁꯥꯔꯪ 2 ꯊꯝꯂꯦ ꯑꯔꯣꯏꯕꯗ ꯀꯣꯟꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕꯨ ꯄꯥꯎꯗꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯑꯦꯟड ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ